ꯅꯤꯡꯉꯣꯜ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯗꯧꯔꯦ꯫ ꯆꯤꯆꯦꯒꯤ ꯂꯥꯡꯗ ꯕꯨꯡꯉꯣ ꯍꯥꯏꯗꯅ ꯃꯣꯏꯔꯥꯡ ꯂꯩꯃꯅ ꯏꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ꯫ ꯋꯥꯔꯤ ꯑꯗꯨ ꯍꯧꯗ꯭ꯔꯤꯉꯩꯗ ꯇꯤꯖꯔ ꯑꯣꯏꯅ ꯃꯌꯥꯝꯗ ꯍꯥꯟꯅ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ, ꯑꯗꯨꯒ ꯇꯤꯖꯔꯁꯦ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯒꯤ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯃꯊꯪ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯒꯦ꯫ ꯆꯤꯆꯦꯒꯤ ꯂꯥꯡꯗ ꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯇꯤꯖꯔ ꯃꯇꯦꯛ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯏꯃꯥꯅ ꯊꯥꯛꯄ꯭ꯔꯣ? ꯌꯨꯝꯁꯤꯗ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯏꯁꯦ ꯅꯣꯡꯃꯇ ꯏꯃꯥꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯌꯦꯇꯨꯝ ꯃꯇꯣꯟꯗ ꯄꯛꯄ ꯄꯣꯅꯥ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯔꯛꯇ꯭ꯔꯤ꯫ ꯑꯩꯒ ꯏꯃꯥꯒ ꯁꯤꯕꯨ ꯂꯣꯟꯅꯕꯤꯔꯣ? ꯅꯠꯇꯦ, ꯑꯩ ꯁꯤꯕꯨ ꯕꯥꯖꯤꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯔ ꯍꯥꯏꯕ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨ ꯌꯥꯝ ꯌꯦꯡꯊꯤꯔꯤꯁꯦ꯫ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯏꯃꯥꯅ ꯄꯥꯅꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯑꯁꯨꯛ ꯂꯝꯍꯦꯟꯕ ꯇꯧꯅꯤꯌꯦ, ꯑꯗꯨꯕꯨꯗꯤꯅꯦ ꯃꯃꯥꯗꯨꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ? ꯃꯆꯥꯁꯤꯁꯨꯅꯦ ꯃꯃꯥꯗꯣ ꯂꯧꯏ꯫ ꯑꯩ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ꯫ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤꯅꯦ ꯑꯩ ꯄꯦꯟꯒꯗꯕꯅꯦ ꯑꯩ꯫ ꯍꯣꯏ ꯕꯦꯝꯃ, ꯅꯨꯡꯁꯤꯕꯒꯤ ꯁꯪꯁꯥꯔꯁꯤꯗꯕꯨ ꯆꯪꯈ꯭ꯔꯕꯗꯤꯅꯦ ꯃꯤꯁꯤꯡꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯎꯔꯛꯑꯅꯤ꯫ ꯃꯥꯒꯤ ꯃꯤꯗꯣ ꯑꯗꯨꯈꯛ ꯃꯤ ꯑꯣꯏꯅ ꯃꯁꯤꯡ ꯊꯥꯔꯛꯑꯅꯤ꯫ ꯄꯨꯔꯥ ꯅꯨꯡꯁꯤꯕꯁꯦ ꯁꯥ ꯃꯈꯜ ꯑꯃꯅꯤ꯫ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯥꯅꯤ ꯑꯣꯏꯗꯣꯏꯁꯦ, ꯑꯗꯨꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯁꯥ꯫ ꯃꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯕ, ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯈ꯭ꯔꯕꯁꯤꯡꯁꯤꯒꯤ ꯃꯀꯣꯟꯗ ꯀꯅꯥꯁꯨ ꯌꯥꯎꯗ ꯊꯝꯕꯤꯔꯝꯂꯤꯕ? ꯀꯩꯒꯤꯅꯣ ꯃꯃꯥ? ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯃꯥ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯃꯃꯥ? ꯃꯌꯥꯝꯒꯤꯗꯤ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯥꯖ ꯅꯪꯒꯤ ꯃꯉꯥꯟꯁꯤ ꯎꯔꯒ ꯑꯩꯕꯨ ꯍꯦꯟꯅ ꯆꯩꯅꯥ ꯄꯤꯔꯔꯤ꯫ ꯑꯩꯗꯤ ꯑꯃꯝꯕꯗ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯀꯅꯥꯒꯤ ꯃꯉꯥꯜ, ꯀꯅꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ ꯅꯥꯏꯇꯣꯝ ꯑꯃꯝꯕ ꯂꯝꯕꯤꯁꯤꯗ ꯏꯅꯤꯡ ꯇꯝꯅ ꯂꯩꯖꯒꯦ꯫ ꯑꯣꯏ ꯕꯨꯡꯉꯣ, ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯆꯤꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯕ꯫ ꯅꯪꯒꯤ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯗꯤ ꯆꯤꯆꯦꯒ ꯀꯣꯏꯅꯔꯁꯦ, ꯌꯥꯔꯣꯕ? ꯆꯤꯆꯦꯒ ꯅꯨꯡꯁꯤꯅꯔꯁꯦꯕ ꯀꯣ ꯕꯨꯡꯉꯣ? ꯑꯁ ꯏꯇꯥꯎ, ꯑꯩ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯍꯩꯅꯗꯦꯕ꯫ ꯏꯔꯤ ꯍꯦꯛ ꯂꯤꯈꯩ ꯑꯉꯥꯡ ꯑꯩꯉꯣꯟꯗꯕꯨ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯏ꯫ ꯈꯨꯃꯨ ꯊꯣꯛꯑꯕꯤ ꯃꯥꯅ ꯁꯦꯁ ꯅꯧꯅ ꯄꯥꯈꯪ ꯐꯥꯖꯔꯛꯏꯕ ꯄꯥꯈꯪꯅꯥꯎ ꯑꯩꯉꯣꯟꯗ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯗꯅ꯫ ꯍꯣ, ꯃꯣꯏꯒꯤ ꯇꯥ ꯈꯣꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯁꯤꯠꯇꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯅ ꯃꯤꯒꯤ ꯑꯉꯥꯡꯗꯣ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯦꯌꯦ꯫ ꯑꯗꯨꯒꯤꯅꯦ ꯏꯆꯦ ꯀꯦꯕꯤꯅ ꯁꯥꯎꯕꯗ ꯂꯣꯏꯍꯧꯔꯕꯅꯤ꯫ ꯍꯥꯏ, ꯑꯔꯤꯕꯤ ꯑꯩ ꯂꯧꯕꯗꯩ ꯅꯠꯇ꯭ꯔꯣ ꯅꯄꯨꯟꯁꯤꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯌꯨꯝꯁꯤꯗ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯖꯔꯤꯁꯦ? ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯒ ꯏꯔꯥ ꯊꯧꯅꯤꯒꯦꯗꯤ ꯍꯥꯏꯗꯦ, ꯑꯗꯨꯒ ꯆꯕꯦꯡ ꯆꯤꯡꯖꯥꯏꯐꯝ ꯀꯥꯏꯅꯤꯌꯦ ꯑꯃꯨꯛꯀꯤ ꯈꯨꯊꯥꯗ꯫ ꯑꯁ, ꯑꯩꯗꯤ ꯅꯪꯁꯦ ꯇꯤꯟꯅꯗꯧꯕ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯏ꯫ ꯃꯤ ꯑꯉꯥꯡꯗꯣ ꯁ꯭ꯀꯨꯜꯗ ꯆꯠꯄ ꯉꯝꯗ꯭ꯔꯤ, ꯅꯪꯒꯤ ꯅꯃꯥꯡ ꯂꯥꯜꯂ ꯆꯠꯅꯤ ꯈꯟꯕꯗ꯫ ꯅꯨꯄꯤꯌꯥ, ꯅꯪ ꯈꯔꯗꯤ ꯂꯦꯝꯊꯣꯛꯄ ꯌꯥꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯆꯣꯞꯆꯆꯅꯤꯍꯦ꯫ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯑꯩꯗꯤ ꯅꯝꯂꯩ ꯂꯩꯁꯤꯟꯒꯅꯤ꯫ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯍꯦ ꯃꯤꯍꯥꯠꯄꯤ, ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯃꯤꯍꯥꯠꯄ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯑꯩ ꯑꯃ ꯂꯩꯅ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯏꯄꯨꯔꯣꯏꯕꯕꯨ ꯖꯦꯜꯗ ꯊꯝꯒꯦ ꯍꯣꯠꯅꯔꯤꯕ? ꯁꯦ ꯄꯨꯂꯤꯁ ꯁꯥꯍꯦꯕ, ꯁꯤꯗ ꯂꯩꯔꯦ ꯄ꯭ꯔꯨꯐ꯫ ꯀꯅꯥꯅ ꯕꯕꯥ ꯍꯥꯠꯄꯅꯣ, ꯀꯅꯥꯅ ꯕꯕꯥ ꯀꯟꯒꯦ ꯍꯣꯠꯅꯕꯅꯣ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯂꯒ ꯈꯪꯉꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯈꯨꯠ ꯄꯨꯜꯂꯤꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯤꯍꯥꯠꯄꯤꯁꯤꯒ ꯃꯥꯟꯅꯔꯒ ꯏꯄꯨꯔꯣꯏꯕꯕꯨ ꯑꯋꯥꯕ ꯄꯤꯕꯗꯤ ꯑꯩꯅ ꯍꯤꯡꯂꯤꯒꯦ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯅꯨꯄꯤꯌꯥ, ꯅꯪ ꯉꯝꯗꯤ ꯉꯝꯃꯦꯍꯦ꯫ ꯑꯉꯥꯡꯗꯣ ꯅꯪꯅ ꯅꯝꯗꯅ ꯐꯥꯔꯦꯗꯅ꯫ ꯄꯋꯥꯔ ꯑꯣꯐ ꯑꯔꯤꯕꯤ